ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎꯅꯨꯄꯥ ꯑꯃꯈꯛꯅ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ, ꯃꯗꯨꯗꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗꯗꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯄꯩꯁꯥꯁꯦ ꯏꯁꯪ ꯁꯪꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯥꯎꯈꯠꯂꯛꯄꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ, ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ꯫ ꯄꯩꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯦ, ꯃꯇꯝꯒꯤ ꯆꯠꯅꯕꯤꯁꯨ ꯌꯥꯎꯗꯕꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯀꯌꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏ꯫ ꯍꯧꯖꯤꯛ ꯑꯋꯨꯟꯄꯣꯠꯀꯤ ꯂꯝꯕꯤꯗꯁꯨ ꯍꯤꯗꯥꯟꯅꯔꯕ ꯃꯇꯝꯅꯤ꯫ ꯃꯤꯔꯝꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛꯁꯨ ꯇꯣꯛꯑꯁꯦ ꯍꯥꯏꯅꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ꯫ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯦꯝ ꯑꯣꯏꯕꯤꯁꯤꯡꯅ ꯃꯃꯧꯕꯨ ꯂꯨꯅ ꯇꯧꯕꯤꯕ, ꯃꯃꯧ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯅꯦꯝꯃꯛꯄꯨ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯁꯨ ꯐꯖꯅ ꯇꯧꯕꯤꯌꯨ ꯍꯥꯏꯖꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ 3ꯅꯤ꯫ ꯗꯗꯥꯒ ꯑꯩꯒꯗꯤ ꯌꯨꯝ ꯄꯥꯜꯂꯦ꯫ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ꯫ ꯃꯍꯥꯛ ꯀꯣꯂꯦꯖ ꯂꯣꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯇꯨꯏꯁꯟ ꯇꯧꯕ, ꯐꯤ ꯁꯥꯕ ꯇꯧꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯑꯣꯏꯔꯁꯨ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯌꯥꯎꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯩꯒꯤ ꯗꯗꯥꯒꯤ ꯅꯨꯄꯤ ꯏꯇꯩꯃꯒꯤ ꯃꯄꯥꯝꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯨꯝ ꯄꯥꯏ꯫ ꯑꯗꯨꯅ ꯏꯇꯩꯃꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯑꯋꯨꯟꯄꯣꯠꯁꯨ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯎꯠꯂꯛꯑꯝꯃꯤ꯫ ꯃꯄꯥ ꯃꯃꯥꯅ ꯂꯨꯅ ꯇꯧꯔꯛꯄꯒꯤ ꯍꯧꯅꯕꯤ, ꯋꯥꯖꯥꯎ ꯉꯥꯡꯕ, ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯨ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯍꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥ ꯃꯃꯥꯅ ꯀꯔꯤꯁꯨ ꯍꯥꯄꯛꯇꯦ꯫ ꯑꯩꯁꯨ ꯂꯥꯏꯔꯦ, ꯃꯍꯥꯛꯁꯨ ꯂꯥꯏꯔꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯄꯨꯍꯜꯂꯛꯇꯦ꯫ ꯅꯨꯃꯤꯠꯇꯣ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 1ꯃꯨꯛ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯃꯥꯝꯇꯣꯞ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯦ꯫ ꯕꯕꯥꯒ ꯗꯗꯥꯒꯗꯤ ꯂꯨꯍꯣꯡꯕꯗꯣ ꯈꯔ ꯉꯟꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯗꯤ ꯀꯥꯗ ꯃꯇꯣꯝꯇ ꯀꯦꯖꯔꯤ꯫ ꯏꯃꯥꯅ ꯏꯆꯟꯅꯨꯄꯤꯅ ꯀꯟꯅ ꯀꯦꯕꯤꯔꯤ꯫ ꯃꯈꯣꯏꯗꯤ ꯅꯨꯄꯤꯅꯤꯅ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯅ ꯆꯪꯉꯦ꯫ ꯂꯨꯍꯣꯡꯕ ꯆꯠꯄ ꯍꯥꯏꯕꯁꯤꯗꯕꯨ ꯅꯨꯄꯤꯗꯤ ꯁꯅꯥ ꯂꯨꯄꯥ ꯁꯤꯗ꯭ꯔꯕꯗꯤ ꯃꯤꯒꯤ ꯃꯥꯡꯗ ꯐꯖꯕ ꯅꯠꯇꯦ꯫ ꯏꯃꯥꯅ ꯏꯇꯩꯃꯗꯣ ꯃꯄꯥꯟꯗ ꯀꯧꯊꯣꯛꯑꯝꯃꯦ꯫ ꯑꯗꯨꯒ ꯏꯃꯧꯒꯤ ꯁꯅꯥ ꯂꯤꯛ ꯂꯩꯔꯗꯤ ꯅꯅꯥꯎꯅꯨꯄꯤꯁꯦ ꯑꯝꯇ ꯁꯤꯍꯜꯂꯨ ꯍꯥꯏ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯔꯨꯞꯄꯁꯦ ꯁꯤꯔꯒ ꯆꯠꯔꯝꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯏꯇꯩꯃꯅ ꯂꯩꯅ ꯂꯩꯅ ꯂꯩꯇꯦꯅ ꯍꯥꯏꯖꯤꯜꯂꯛꯈꯤ꯫ ꯏꯇꯩꯃꯒꯤ ꯋꯥꯗꯣ ꯇꯥꯕ ꯃꯇꯝꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯃꯌꯥꯝ ꯑꯩꯒꯤ ꯏꯇꯩꯃꯁꯦ ꯁꯅꯥ ꯂꯤꯛꯀꯣꯟ ꯕꯟꯗꯥ ꯂꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯖꯔꯝꯒꯦ꯫ ꯏꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯔꯦ ꯐꯔꯦ ꯂꯩꯇ꯭ꯔꯕꯗꯤ, ꯑꯗꯣ ꯃꯤꯒꯤ ꯕꯟꯗꯥꯟ ꯊꯅꯝꯕ ꯁꯅꯥꯒ ꯂꯩꯔꯕꯗꯤ ꯑꯝꯇ ꯌꯦꯡꯒꯦꯔꯅ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯏꯇꯩꯃꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯂꯥꯎꯅ ꯆꯪꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯏꯃꯥ ꯌꯥꯔꯅꯤꯌꯦ, ꯁꯅꯥꯗꯣ ꯁꯤꯗ꯭ꯔꯁꯨ ꯑꯩꯒꯤ ꯑꯔꯩꯕꯁꯦ ꯑꯗꯨꯝ ꯁꯤꯔꯒꯦ, ꯑꯩ ꯁꯅꯥꯒꯤ ꯂꯤꯛ ꯁꯤꯕꯁꯨ ꯄꯥꯝꯗꯦꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯏꯆꯟꯅꯨꯄꯤꯅ ꯍꯥꯏ, ꯏꯅꯝꯃ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤꯅ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯐꯪꯕ ꯄꯩꯁꯥꯅ ꯇꯨꯡꯁꯤꯟꯖꯗꯨꯅ ꯁꯥꯖꯕ ꯁꯅꯥꯗꯣ ꯄꯨꯊꯣꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯗ ꯌꯥꯟꯕꯤꯈꯤ꯫ ꯏꯇꯩꯃꯁꯨ ꯊꯧꯔꯛꯇꯨꯅ ꯏꯃꯥ ꯁꯦ ꯃꯤꯒꯤ ꯕꯟꯗꯥꯟ ꯊꯅꯝꯕ ꯂꯤꯛꯅꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯞꯅ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯐꯠ ꯂꯥꯎꯅ ꯆꯪꯈꯤ꯫ ꯏꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯂꯤꯛꯇꯣ ꯁꯤꯖꯤꯟꯅꯕ ꯍꯥꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯁꯨ ꯆꯠꯇꯧꯔꯦ ꯍꯥꯏꯅꯔꯛꯄꯗꯒꯤ ꯏꯃꯥꯒ ꯏꯆꯟꯅꯨꯄꯤꯒꯅ ꯄ꯭ꯔꯞ ꯁꯤꯟꯖꯤꯟꯕꯤꯔꯝꯃꯦ꯫ ꯉꯁꯤꯗꯤ ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯅꯥ ꯂꯤꯛꯀꯣꯟꯁꯦ ꯁꯤꯕ ꯎꯗ꯭ꯔꯤ꯫ ꯑꯩꯅꯁꯨ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯃꯥꯒꯤꯗꯃꯛꯇꯁꯨ ꯊꯣꯟꯕꯤꯕ ꯀꯩꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯩ ꯉꯁꯤꯗꯤ ꯃꯥꯕꯨ ꯄꯦꯟꯅ ꯌꯦꯡꯖꯈꯤ꯫ ꯑꯁꯨꯝꯅ ꯏꯇꯩꯃꯁꯨ ꯊꯣꯛꯂꯛꯇꯨꯅ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯃꯆꯥꯁꯦ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯍꯥꯛ ꯀ꯭ꯂꯥꯁ 10 ꯀꯥꯔꯦ꯫ ꯑꯩꯒꯤꯅ ꯏꯆꯥꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯅ ꯄ꯭ꯔꯤꯌꯥ꯫ ꯃꯥꯅ ꯀ꯭ꯂꯥꯁ 8 ꯀꯥꯏ꯫ ꯃꯕꯥꯅꯤꯃꯛ ꯁ꯭ꯀꯨꯜꯗ ꯍꯜꯂꯛꯑꯝꯃꯦ꯫ ꯑꯦꯂꯦꯛꯁꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯀꯀꯥ ꯕꯕꯥ ꯃꯃꯥꯗꯤ? ꯃꯗꯨꯗ ꯑꯩꯅ ꯂꯨꯍꯣꯡꯕ ꯆꯠꯈ꯭ꯔꯤꯌꯦ, ꯆꯠꯂꯣ ꯉꯁꯤ ꯅꯅꯥꯎ ꯆꯥꯛꯇꯣ ꯆꯥꯊꯣꯛꯎꯔꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯈ꯭ꯔꯦ꯫ ꯑꯩꯅ ꯏꯆꯟꯅꯨꯄꯤꯗ, ꯏꯕꯦꯝꯃ ꯑꯉꯥꯡꯁꯤꯡ ꯇꯨꯏꯁꯟ ꯇꯧꯕ ꯃꯇꯝ ꯑꯣꯏꯔꯕ꯭ꯔꯥ? ꯑꯣꯏꯔꯗꯤꯅꯦ ꯄ꯭ꯔꯤꯌꯥꯒ ꯑꯦꯂꯦꯛꯁꯀꯁꯨ ꯂꯥꯏꯔꯤꯛꯇꯣ ꯈꯔ ꯇꯥꯛꯄꯤꯔꯝꯃꯨꯀꯣ꯫ ꯑꯦꯂꯦꯛꯁꯇ ꯑꯃꯨꯛ
ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯍꯧꯔꯒ ꯒꯦꯝ ꯁꯥꯟꯅꯈꯤꯅꯤ ꯅꯪꯅ ꯈꯔ ꯍꯥꯏꯌꯨꯀꯣ ꯃꯃꯥꯅꯦꯅ ꯑꯉꯥꯡꯁꯤꯗ ꯐꯣꯟ ꯄꯥꯏꯍꯜꯂꯦ ꯃꯅꯤꯡ ꯃꯈꯥ ꯇꯧꯍꯜꯂꯕꯅꯤꯅ ꯐꯣꯟꯗ ꯑꯦꯗꯤꯛ ꯑꯣꯏꯔꯦ ꯒꯦꯝꯗ ꯄꯨꯔꯥ ꯉꯥꯎꯔꯦ ꯑꯩꯅ ꯐꯥꯔꯝꯗ ꯑꯝꯇ ꯀꯨꯝꯂꯨꯒꯦ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯊꯣꯛꯂꯛꯂꯦ ꯑꯩꯁꯨ ꯐꯥꯔꯝ ꯌꯧꯗꯨꯅ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛꯇꯣ ꯈꯔ ꯐꯥꯜꯂꯝꯃꯒ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯆꯟꯅꯨꯄꯤꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯦ ꯑꯩꯁꯨ ꯈꯣꯡꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯇꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯝꯃꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛꯁꯨ ꯂꯣꯏꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯨ ꯂꯣꯏꯁꯤꯜꯂꯦ ꯆꯥꯛꯇꯣ ꯏꯆꯟꯅꯨꯄꯤꯅ ꯊꯤꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯛ ꯄꯤꯖꯈ꯭ꯔꯦ ꯑꯗꯨꯒ ꯇꯨꯝꯃꯨꯔꯣ ꯍꯥꯏꯗꯨꯅꯁꯨ ꯇꯨꯝꯕ ꯆꯪꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯔꯦ ꯏꯃꯥ ꯕꯕꯥ ꯑꯩꯒꯤ ꯅꯨꯄꯤ ꯏꯇꯩꯃꯩ ꯍꯣꯏ ꯄꯨꯟꯅ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯗꯗꯥꯗꯤ ꯍꯜꯂꯛꯇ꯭ꯔꯤ ꯏꯇꯩꯃꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯏꯃꯥꯒ ꯏꯆꯟꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯄ ꯑꯗꯨꯒꯗꯤ ꯃꯤꯅꯠ 2-3ꯃꯨꯛ ꯂꯩꯕꯒ ꯏꯄꯥ ꯄꯥꯈꯠꯅ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯗꯗꯥ ꯏꯇꯩꯃꯒꯤ ꯂꯤꯛꯇꯣ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯍꯥ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯏꯃꯥꯒ ꯏꯆꯟꯅꯨꯄꯤꯒꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯑꯣ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯕꯒ ꯇꯥꯍꯧꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯣꯡꯒꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ ꯊꯤꯕ ꯌꯥꯕ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯗꯨꯕꯨ ꯂꯤꯛꯇꯣ ꯃꯥꯡꯕꯁꯨ ꯌꯥꯔꯣꯏ ꯃꯤꯒꯤ ꯕꯅꯥꯟ ꯊꯅꯕ ꯂꯤꯛꯅꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯊꯣꯡꯒꯥꯟ ꯃꯄꯥꯗꯨꯗ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯁꯥꯎꯖꯤꯟꯗꯨꯅ ꯀꯛꯄꯅꯣ ꯇꯥꯅꯤꯡꯗꯤꯌꯦ ꯅꯄꯣꯠ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥ ꯏꯇꯩꯃꯒꯤ ꯃꯇꯥꯗꯨꯒ ꯃꯥꯅ ꯈꯪꯉꯒ ꯀꯔꯤꯅꯣ ꯑꯣꯏꯗꯣꯏꯁꯦ ꯍꯥꯏꯅ ꯑꯩꯅ ꯆꯩꯈꯤ ꯃꯗꯨꯗ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯃꯤꯅꯅꯦ ꯇꯥꯔꯒ ꯐꯖꯗꯦ ꯏꯃꯨꯡ ꯆꯪꯉꯁꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯈꯤ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯦ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯣꯏꯅ ꯂꯩ ꯃꯇꯝꯗꯨꯗ ꯏꯇꯩꯃꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯀꯩꯗꯧꯅꯔꯛꯀꯦ ꯍꯪꯈꯤ ꯃꯗꯨꯗ ꯏꯃꯥꯅ ꯅꯅꯥꯎꯅ ꯁꯤꯕ ꯂꯤꯛꯇꯣ ꯂꯧꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯋꯥꯍꯩꯗꯣ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯏꯇꯩꯃꯅ ꯐꯤꯡꯂꯥꯎꯅ ꯁꯥꯎꯒꯠꯇꯨꯅ ꯀꯔꯤ ꯃꯤꯒꯤ ꯂꯤꯛꯇꯣ ꯇꯥꯍꯧꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯥꯏꯔꯒ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯈꯤ ꯕꯕꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯨ ꯏꯔꯥꯡ ꯂꯥꯡꯉꯤꯁꯤꯕꯣ ꯃꯗꯨꯗ ꯏꯇꯩꯃꯅ ꯕꯕꯥ ꯏꯅꯥꯎꯁꯦ ꯂꯨꯍꯣꯡꯕ ꯆꯠꯄ ꯃꯇꯝꯗ ꯁꯅꯥ ꯂꯤꯛꯀꯣꯟ ꯑꯃꯠꯇ ꯁꯤꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯏꯃꯥꯅ ꯃꯤꯒꯤ ꯂꯤꯛ ꯕꯅꯥꯟ ꯊꯅꯝꯕ ꯂꯩꯔꯗꯤ ꯏꯅꯥꯎꯁꯤꯗ ꯑꯝꯇ ꯁꯤꯍꯜꯂꯣ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯄꯨꯊꯣꯛꯇꯨꯅ ꯁꯤꯍꯟꯕꯅꯦ ꯑꯗꯨꯒ ꯂꯤꯛꯇꯣ ꯇꯥꯍꯧꯔꯦ ꯍꯥꯏꯁꯤꯅꯤ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯕꯕꯥꯅ ꯅꯣꯏꯕꯨ ꯀꯔꯤꯝꯇ ꯎꯍꯧꯗ꯭ꯔꯕꯅꯦ ꯃꯤꯒꯤꯒ ꯑꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯡꯗꯕꯁꯨ ꯌꯥꯔꯣꯏꯅꯦ ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯏꯇꯩꯃꯅ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯉꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯗ ꯏꯅꯥꯎ ꯀꯩꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯗꯣ ꯅꯆꯤꯟꯗꯣ ꯄꯥꯟꯗ꯭ꯔꯣ ꯇꯨꯃꯤꯟ ꯂꯩꯕꯅ ꯑꯣꯏꯕ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯍꯥꯏꯅ ꯉꯥꯡꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯅ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯏꯇꯩꯃꯒꯤ ꯂꯤꯛꯇꯣ ꯇꯥꯍꯧꯕꯅꯦ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ꯭ꯔꯣ ꯂꯤꯛꯇꯣ ꯃꯃꯜ ꯀꯌꯥꯅꯣ ꯍꯪꯈꯤ ꯏꯇꯩꯃꯅ ꯏꯕꯨꯡꯉꯣ ꯂꯤꯛꯇꯣ ꯃꯆꯥ ꯃꯁꯨ ꯅꯠꯇꯦꯅꯦꯍꯦ ꯃꯄꯨꯗꯣ ꯍꯟꯗꯛ ꯊꯥꯁꯤꯒꯤ ꯃꯅꯨꯡꯗ ꯍꯜꯂꯛꯂꯅꯤ ꯑꯗꯨꯕꯨ ꯅꯪꯅꯕ ꯂꯤꯛꯇꯣ ꯊꯤꯔꯒ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯃꯗꯨ ꯇꯧꯔꯣ ꯍꯥꯏꯔꯝꯗꯨꯅ ꯏꯇꯩꯃꯗꯣ ꯐꯦꯠ ꯂꯥꯎꯔꯒ ꯆꯪꯈꯤ ꯑꯩꯈꯣꯏꯁꯨ ꯃꯊꯥ ꯁꯥꯗꯨꯅ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯂꯝꯈꯤꯗꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯅꯔꯛꯈꯤ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯅꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯕꯕꯥ ꯍꯣꯏꯁꯨ ꯇꯨꯝꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯇꯨꯝꯕ ꯌꯥꯔꯝꯈꯤꯗꯦ ꯏꯕꯥꯅꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯩꯅ ꯉꯁꯥꯏ ꯃꯉꯣꯟꯗ ꯆꯩꯈꯤꯕ ꯉꯥꯡꯈꯤꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯅ ꯑꯃꯨꯛ ꯂꯥꯜꯂꯦ ꯍꯥꯏꯅ ꯊꯦꯝꯕꯤꯈꯤ ꯂꯤꯛꯇꯣ ꯃꯍꯥꯛꯅ ꯇꯥꯍꯧꯍꯟꯒꯦ ꯍꯥꯏꯅꯁꯨ ꯇꯥꯍꯟꯕꯁꯨ ꯅꯠꯇꯦ ꯑꯩ ꯑꯁꯥꯎꯕꯁꯦ ꯐꯊꯔꯒ ꯑꯩꯅ ꯇꯞꯅ ꯍꯥꯏ ꯁꯦ ꯀꯩꯝꯇ ꯈꯜꯂꯅꯣ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯇꯨꯝꯊꯣꯛꯑꯁꯦ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯗꯗꯥ ꯑꯩ ꯀꯔꯤꯅꯨꯡꯒꯤ ꯃꯤꯒꯤ ꯁꯅꯥꯗꯣ ꯁꯤꯖꯔꯨꯕꯅꯣ ꯌꯧꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯌꯥꯝꯅ ꯊꯤꯀꯣ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯩ ꯄꯩꯁꯥꯅ ꯁꯤꯡꯗꯧꯔꯤꯕꯅꯣ ꯑꯩꯅ ꯇꯨꯝꯃꯁꯦ ꯅꯁꯥꯗꯣ ꯁꯣꯛꯑꯅꯤ ꯍꯌꯦꯡ ꯐꯖꯅ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯇꯟꯖꯥꯗꯨꯗ ꯗꯗꯥꯁꯨ ꯌꯨ ꯐꯨꯟꯗ ꯉꯥꯎꯔꯒ ꯆꯪꯉꯛꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯏꯇꯩꯃꯅ ꯍꯥꯏꯕ ꯌꯥꯝꯅ ꯏꯜꯂꯦ ꯍꯣꯏ ꯅꯨꯄꯤꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯅꯕ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯗꯗꯥꯗꯤ ꯏꯇꯩꯃꯒꯤ ꯈꯨꯗꯣꯝꯕꯤꯗ ꯂꯩꯗꯨꯅ ꯏꯇꯩꯃꯅ ꯃꯀꯣꯛꯇ ꯅꯦꯠꯂꯒ ꯁꯤꯖꯤꯟꯅꯕ ꯃꯤꯁꯛꯅꯦ
ꯏꯇꯩꯃꯅ ꯗꯗꯥꯗ ꯋꯥꯔꯤ ꯄꯨꯡꯕꯂꯤ ꯑꯩꯁꯨ ꯇꯥꯏ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯃꯗꯨꯗꯒꯤ ꯗꯗꯥꯁꯨ ꯁꯥꯎꯒꯠꯂꯛꯈꯤ ꯏꯇꯩꯃꯅ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯋꯥꯔꯤ ꯁꯥꯔꯁꯦ ꯍꯥꯏꯗꯨꯅ ꯐꯥꯖꯤꯟꯈꯤ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯩ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯃꯤꯒꯤ ꯂꯤꯛꯇꯣ ꯁꯤꯡꯒꯅꯤ ꯑꯗꯨꯕꯨ ꯁꯤꯡꯗꯕꯁꯨ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯦ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯏꯆꯟꯅꯨꯄꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏꯗ ꯑꯉꯥꯡꯁꯤꯡ ꯇꯨꯏꯁꯟ ꯇꯧꯗꯨꯅ ꯂꯩ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯂꯩ ꯗꯗꯥꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯀꯩꯅꯣ ꯉꯔꯥꯡ ꯅꯇꯩꯃꯒꯤ ꯃꯤꯅ ꯕꯅꯥꯟ ꯊꯅꯝꯕ ꯂꯤꯛꯇꯣ ꯇꯥꯍꯧꯋꯦ ꯍꯥꯏꯁꯤꯅ ꯅꯇꯩꯃꯗꯤ ꯁꯥꯎꯕꯅ ꯃꯅꯥꯐꯥꯎ ꯄꯥꯏꯕ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯗꯗꯥ ꯇꯥꯍꯧꯔꯦ ꯑꯗꯨꯕꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯁꯤꯡꯕ ꯇꯥꯕꯅꯤ ꯏꯇꯩꯃꯁꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯂꯤꯛꯇꯨꯒꯤ ꯃꯇꯥꯡꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯀꯌꯥꯁꯨ ꯆꯕꯦꯠ ꯉꯥꯡꯈꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯏꯇꯩꯃꯗ ꯆꯤꯟ ꯈꯨꯝꯃꯦ ꯗꯗꯥꯁꯨ ꯏꯇꯩꯃꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯑꯩꯉꯣꯟꯗ ꯅꯆꯤꯟ ꯈꯨꯝꯃꯤ ꯀꯩꯅꯣ ꯍꯥꯏꯅ ꯁꯥꯎꯖꯤꯜꯂꯛꯈꯤ ꯑꯩꯁꯦ ꯃꯤꯇꯣꯞꯇꯣꯅ ꯃꯤꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯛꯇꯅꯤ ꯗꯗꯥꯒ ꯏꯇꯩꯃꯒꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯏꯃꯥ ꯕꯕꯥꯁꯨ ꯊꯣꯛꯇꯨꯅ ꯑꯩꯕꯨ ꯈꯥꯝꯗꯣꯛꯑꯝꯃꯦ ꯏꯕꯨꯡꯉꯣ ꯂꯤꯛꯀꯤꯗꯃꯛꯇ ꯅꯈꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯈꯠꯅꯕꯗꯣ ꯏꯃꯥ ꯄꯥꯝꯗꯦꯅꯦ ꯃꯤꯒꯤꯗꯣ ꯑꯩꯈꯣꯏꯅ ꯉꯝꯅꯕꯁꯤꯡꯅꯤ ꯁꯤꯡꯗꯕ ꯌꯥꯕ꯭ꯔꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯒꯅꯨ ꯌꯥꯔꯦ ꯆꯪꯉꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯍꯥꯏꯗꯨꯅ ꯗꯗꯥꯒ ꯏꯇꯩꯃꯒꯗꯣ ꯆꯪꯍꯟꯈ꯭ꯔꯦ ꯑꯩꯁꯨ ꯏꯁꯥꯁꯦ ꯌꯥꯝꯅ ꯁꯥꯎꯔꯝꯃꯦ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯉꯝꯗꯦ ꯃꯁꯤꯗꯒꯤ ꯑꯩ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯛꯄꯅꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯕꯅꯔꯥ ꯉꯔꯥꯡ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕ ꯒꯥꯔꯤ ꯆꯠꯄ ꯌꯥꯎꯕ ꯄꯨꯛꯆꯤꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏ ꯉꯔꯥꯡꯒꯤ ꯂꯨꯍꯣꯡꯐꯝꯗꯨꯒꯤ ꯌꯨꯝ ꯍꯪꯗꯨꯅ ꯆꯪꯉꯛꯑꯝꯃꯦ ꯑꯩꯒ ꯊꯣꯡꯒꯥꯟꯗ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛꯅ ꯏꯅꯥꯎ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯌꯥꯎꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯦ ꯉꯔꯥꯡ ꯒꯥꯔꯤ ꯑꯁꯤꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯇꯣꯡꯂꯤꯁꯦ ꯑꯗꯨꯅ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯉꯔꯥꯡ ꯂꯤꯛ ꯇꯥꯍꯧꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯂꯤꯛꯁꯦ ꯄꯨꯖꯔꯛꯄꯅꯦ ꯂꯤꯛ ꯇꯥꯍꯧꯔꯤꯕ ꯃꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯈꯟꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯌꯥꯝꯕ ꯂꯤꯛ ꯍꯥꯏꯕ ꯏꯌꯥꯝꯕ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯉꯔꯥꯡ ꯂꯤꯛ ꯇꯥꯍꯧꯗꯨꯅ ꯏꯃꯨꯡꯗ ꯈꯠꯅꯕꯅ ꯌꯥꯗ꯭ꯔꯕꯅꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯌꯨꯝ ꯐꯥꯎꯗ ꯑꯝꯇ ꯆꯪꯂꯨꯁꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯥꯡ ꯊꯥꯗꯨꯅ ꯍꯔꯥꯎꯅ ꯑꯩ ꯏꯃꯥ ꯕꯕꯥ ꯀꯧꯗꯨꯅ ꯆꯪꯉꯛꯈꯤ ꯑꯉꯥꯡꯁꯤꯡꯁꯨ ꯇꯨꯏꯁꯟ ꯁꯨꯇꯤ ꯊꯥꯕꯒꯤ ꯃꯔꯤ ꯊꯣꯡꯅꯔꯛꯈꯤ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥ ꯕꯕꯥ ꯍꯣꯏꯁꯨ ꯉꯛꯅ ꯌꯦꯡꯈꯤ ꯃꯗꯨꯗ ꯑꯩꯅ ꯏꯃꯥ ꯉꯔꯥꯡ ꯇꯥꯍꯧꯕ ꯂꯤꯛꯇꯣ ꯐꯪꯉꯦ ꯏꯌꯥꯝꯕꯁꯤꯒꯤ ꯒꯥꯔꯤꯗ ꯌꯥꯎꯔꯝꯃꯦ ꯍꯥꯏꯗꯨꯅ ꯏꯌꯥꯝꯕꯁꯤꯅ ꯊꯤꯟꯕꯤꯔꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯏꯃꯥꯁꯨ ꯍꯥ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯏꯌꯥꯝꯕꯗꯣ ꯏꯃꯨꯡꯗ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯝꯃꯦ ꯏꯃꯥꯅ ꯏꯆꯟꯅꯨꯄꯤꯗ ꯆꯥ ꯂꯣꯜꯂꯣ ꯍꯥꯏꯅ ꯆꯥ ꯂꯣꯜꯂꯝꯕ ꯆꯪꯈ꯭ꯔꯦ ꯑꯩꯅ ꯏꯌꯥꯝꯕ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣ ꯃꯗꯨꯗ ꯏꯌꯥꯝꯕꯗꯨꯅ ꯀꯣꯟꯅ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ ꯆꯥꯁꯨ ꯊꯛꯄ ꯂꯣꯏꯗꯨꯅ ꯏꯌꯥꯝꯕꯗ ꯕꯕꯥꯅ ꯑꯋꯥꯟꯕ ꯄꯩꯁꯥ ꯈꯔ ꯄꯤ ꯑꯗꯨꯕꯨ ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯤ ꯃꯁꯤꯗꯒꯤ ꯑꯩ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯃꯩꯇꯩ ꯌꯦꯟ ꯑꯃꯣꯝ ꯑꯃꯨꯕ ꯑꯃ ꯑꯩꯅ ꯄꯤꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯈꯟꯈꯤ ꯃꯌꯥꯝ ꯃꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯏꯌꯥꯝꯕꯗꯨꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯛꯇꯣ ꯀꯩꯁꯨ ꯐꯪꯉꯝꯃꯣꯏ ꯏꯌꯥꯝꯕꯗꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯛꯇꯣ ꯐꯪꯖꯕꯅꯦ ꯍꯥꯏꯖꯒꯦ ꯑꯁꯨꯝꯅ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯂꯛꯂꯦ ꯑꯩꯒꯤ ꯏꯆꯥꯁꯨ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯦ ꯃꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯅꯪ ꯗꯗꯥ ꯑꯦꯂꯦꯛꯁꯇꯤꯅ ꯍꯪꯕ ꯃꯇꯝꯗ ꯏꯆꯟꯅꯨꯄꯤꯅ ꯕꯕꯥ ꯗꯗꯥꯗꯅꯦ ꯃꯥꯆꯧꯕꯤꯅ ꯌꯥꯝꯅ ꯉꯥꯡꯈꯤꯕꯅꯦ ꯃꯗꯨꯗ ꯑꯩꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯍꯥꯏꯔꯒ ꯑꯦꯂꯦꯛꯁ ꯍꯥꯏꯅ ꯀꯧꯈꯤ ꯃꯗꯨꯗ ꯑꯦꯂꯦꯛꯁꯇꯤ ꯁ꯭ꯀꯨꯜ ꯆꯠꯍꯜꯂꯔꯣꯏ ꯉꯁꯤ ꯅꯇꯩꯃꯒ ꯃꯌꯨꯝꯗ ꯆꯠꯀꯗꯧꯔꯦ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯈꯨꯝꯗꯦ ꯑꯩꯅ ꯏꯆꯥꯁꯦ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯔꯝꯃꯦ ꯑꯁꯨꯝꯅ ꯑꯩꯅ ꯍꯜꯂꯛꯇꯨꯅ ꯏꯃꯥꯅ ꯏꯇꯩꯃꯅ ꯃꯌꯨꯝ ꯆꯠꯂꯝꯗꯥꯏꯗꯨꯗ ꯂꯤꯛꯇꯣ ꯄꯨꯊꯣꯛꯇꯨꯅ ꯄꯤꯈꯤ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯀꯔꯤ ꯃꯔꯝꯗꯒꯤ ꯀꯔꯤ ꯋꯥꯍꯧꯗꯒꯤꯅꯣ ꯈꯪꯗꯦ ꯗꯗꯥ ꯏꯇꯩꯃ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯔꯛꯈꯤ ꯃꯗꯣ ꯏꯃꯥ ꯕꯕꯥꯅꯗꯤ ꯌꯥꯗꯦ ꯑꯩꯅꯁꯨ ꯇꯣꯉꯥꯟ ꯆꯥꯕꯗꯣ ꯆꯥꯒꯅꯨ ꯍꯥꯏꯗꯨꯅꯁꯨ ꯐꯖꯅ ꯍꯥꯏꯖꯈꯤ
ꯑꯗꯨꯕꯨ ꯏꯇꯩꯃꯅ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯏꯃꯥ ꯕꯕꯥ ꯑꯩ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯑꯗꯨꯝ ꯌꯥꯈ꯭ꯔꯦ. ꯏꯆꯟꯅꯨꯄꯤꯅꯁꯨ ꯀꯞꯇꯨꯅ ꯍꯥꯏꯖꯈꯤ, ꯃꯌꯥꯝ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯍꯔꯥꯎꯖꯕꯒꯤ ꯋꯥꯅꯤ. ꯑꯗꯨꯕꯨ ꯏꯇꯩꯃꯅ ꯃꯈꯥ ꯇꯥꯅ, ꯏꯃꯥ ꯕꯕꯥ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯇꯝ ꯈꯔꯁꯨ ꯂꯩꯔꯨꯗꯕ ꯌꯥꯔꯣꯏ. ꯌꯨꯝꯗꯁꯨ ꯃꯤꯔꯣꯡꯒ ꯂꯩꯇ꯭ꯔꯦ. ꯏꯃꯥ ꯕꯕꯥꯁꯨ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩ. ꯑꯗꯨꯅ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯆꯠꯂꯒꯦ, ꯂꯥꯏꯔꯤꯛꯁꯨ ꯄꯨꯈ꯭ꯔꯒꯦ, ꯁ꯭ꯀꯨꯜꯁꯨ ꯑꯥꯗꯒꯤ ꯑꯗꯨꯝ ꯀꯥꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯏꯇꯩꯃꯅ ꯍꯥꯏꯔꯛꯈꯤ. ꯃꯗꯨꯗ ꯕꯕꯥꯅ ꯍꯥꯏ, ꯀꯔꯤꯅꯣ ꯏꯃꯥꯎ ꯅꯪꯅ ꯉꯥꯡꯉꯤꯁꯤꯕꯣ? ꯑꯩꯈꯣꯏꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ? ꯅꯣꯏꯅ ꯑꯗꯨꯛ ꯂꯨꯕ ꯐꯤꯔꯦꯞꯇꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯅꯆꯤꯟꯗꯨꯗꯒꯤ ꯉꯥꯡꯊꯣꯛꯄ ꯉꯝꯂꯤꯕꯅꯤꯅꯦ. ꯍꯥꯏꯔꯒ ꯗꯗꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯕꯨꯡꯉꯣ ꯅꯪ ꯅꯃꯥ ꯅꯄꯥ ꯅꯆꯤꯟ ꯅꯅꯥꯎꯁꯤꯒꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯕꯣ? ꯍꯥꯏꯔꯒ ꯃꯕꯨꯡꯅ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯤ. ꯗꯗꯥꯁꯨ ꯑꯗꯨꯛ ꯍꯥꯟꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ. ꯗꯗꯥꯅ ꯕꯕꯥꯕꯨ ꯀꯞꯄ ꯊꯦꯝꯖꯤꯟꯕꯤ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯕꯥ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯑꯣꯏꯌꯦ. ꯅꯆꯥ ꯌꯥꯝꯅ ꯇꯣꯏꯅꯁꯨ ꯂꯥꯛꯀꯅꯤ. ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯦꯅ ꯍꯥꯏ. ꯑꯗꯨꯒꯤ ꯁꯨꯝ. ꯃꯗꯨꯗ ꯕꯕꯥꯅ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯍꯥꯏꯔꯝꯗꯨꯅ ꯕꯕꯥꯁꯨ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯏꯃꯥꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯈꯤꯗꯦ, ꯑꯗꯨꯝ ꯆꯪꯈꯤ. ꯏꯆꯟꯅꯨꯄꯤꯅꯁꯨ ꯆꯠꯇꯅꯕ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯇꯥꯈꯤꯗ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯗꯗꯥ ꯍꯣꯏꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ. ꯈꯪꯍꯧꯗꯅ ꯃꯤꯠꯇꯒꯤ ꯄꯤꯁꯨ ꯇꯥꯔꯛꯈꯤ. ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯆꯦ ꯏꯆꯟꯁꯤꯡꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯃꯤꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯃꯆꯤꯟ ꯃꯅꯥꯎ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯖꯕꯗꯣ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯗꯨꯅ ꯈꯥꯕꯩ ꯈꯔ ꯁꯥꯕꯤꯒꯅꯨ ꯍꯥꯏꯖꯔꯤ. ꯃꯆꯤꯟ ꯃꯅꯥꯎ ꯌꯦꯡꯊꯤꯍꯟꯕꯤꯒꯅꯨ. ꯄꯨꯝꯅꯃꯛ ꯅꯨꯄꯤꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩ ꯍꯥꯏꯅꯁꯨ ꯍꯥꯏꯖꯒꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯣ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯆꯠꯈꯤꯕꯅꯦ. ꯅꯨꯃꯤꯠꯇꯣ ꯌꯨꯝꯗ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯐꯣꯟ ꯇꯧꯕꯗꯁꯨ ꯔꯤꯡꯗꯤ ꯆꯠꯂꯒ ꯄꯥꯏꯃꯜꯂꯛꯇꯕꯗꯨꯗ ꯃꯃꯥꯟꯅꯕꯤ ꯀꯌꯥꯗꯁꯨ ꯑꯩꯅ ꯍꯪꯈꯤ. ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯆꯠꯈ꯭ꯔꯕꯅꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯔꯛꯈꯤ. ꯏꯃꯥ ꯕꯕꯥꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯦ. ꯆꯦꯟ ꯆꯣꯡꯗꯅ ꯇꯧꯔꯝꯕ ꯑꯣꯏꯗꯤ ꯐꯩ. ꯃꯇꯝꯒ ꯐꯠꯇꯕꯅꯦ. ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯦ. ꯏꯃꯥꯅ ꯗꯗꯥꯗ ꯄꯥꯎ ꯑꯝꯇ ꯍꯥꯏꯈꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯗꯗꯥꯗ ꯐꯣꯟ ꯇꯧꯔꯝꯃꯦ. ꯑꯗꯨꯒ ꯏꯃꯥꯗ ꯄꯤꯗꯨꯅ ꯏꯃꯥꯅ ꯋꯥꯔꯤ ꯄꯨꯝꯕꯨ ꯑꯗꯨꯒ ꯍꯌꯦꯡꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯑꯣꯅ ꯍꯥꯏꯈ꯭ꯔꯦ. ꯗꯗꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟꯁꯨ ꯊꯝꯈ꯭ꯔꯦ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅꯤ ꯄꯥꯎ ꯍꯥꯏꯔꯨꯔꯦ. ꯑꯗꯨꯒ ꯄꯥꯎ ꯍꯟꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ. ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯍꯟ ꯈꯔ ꯆꯪꯉꯛꯄꯗꯣ ꯎꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯪꯉꯤ ꯄꯥꯎ ꯍꯟꯕ ꯂꯥꯛꯑꯦ ꯍꯥꯏꯕ. ꯑꯁꯨꯝꯅ ꯑꯍꯟ ꯃꯁꯦꯟ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ. ꯕꯕꯥꯅ ꯂꯥꯛꯂꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨꯗ ꯍꯪꯐꯝ ꯊꯣꯛꯄ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯀꯩꯀꯩ ꯍꯣꯠꯅꯔꯤ, ꯃꯍꯩ ꯃꯁꯤꯡꯅ ꯀꯗꯥꯏ ꯐꯥꯎ ꯇꯝꯂꯒꯦ ꯍꯥꯏꯅ ꯍꯪꯉꯤ. ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯅ ꯏꯆꯥꯗꯣ ꯏꯟꯗꯤꯌꯥ ꯑꯥꯔꯃꯤꯅꯤ, ꯍꯟꯗꯛ ꯁꯨꯇꯤ ꯐꯪꯕꯒꯤ ꯌꯨꯝꯗ ꯊꯣꯛꯂꯛꯄꯅꯦ. ꯃꯗꯨꯗ ꯏꯆꯥ ꯅꯨꯄꯥꯒ ꯑꯗꯣꯝꯒꯤ ꯏꯆꯥ ꯅꯨꯄꯤꯗꯨꯒ ꯃꯁꯥ ꯃꯁꯥꯁꯨ ꯍꯥꯟꯅ ꯈꯪꯅꯖꯕ ꯀꯨꯏꯔ ꯃꯥꯜꯂꯦ. ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯄꯨꯔꯛꯂꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯈꯤ. ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯣ ꯂꯣꯏꯔꯦ. ꯍꯣꯔꯦꯟ ꯈꯔ ꯉꯟꯅ ꯊꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯑꯍꯟꯁꯤꯡꯗꯨꯁꯨ ꯈꯨꯔꯨꯝꯅꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯁꯨ ꯗꯗꯥ ꯂꯥꯛꯑꯝꯃꯦ. ꯑꯗꯨꯕꯨ ꯏꯇꯩꯃꯗꯤ ꯌꯥꯎꯗ꯭ꯔꯦ. ꯗꯗꯥꯁꯨ ꯉꯁꯤ ꯑꯍꯤꯡ ꯂꯦꯛꯑꯣ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯗ ꯂꯩꯍꯜꯂꯝꯃꯦ. ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯆꯟꯅꯨꯄꯤꯁꯨ ꯊꯤꯜꯂꯛꯑꯦ. ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯗꯣ ꯊꯨꯖꯤꯟꯗꯧꯔꯦ. ꯃꯗꯨꯗ ꯗꯗꯥꯗ ꯏꯃꯥꯅ ꯍꯥꯏ, ꯏꯕꯨꯡꯉꯣ ꯅꯆꯟꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯄꯩꯁꯥ ꯅꯨꯡꯁꯥꯗꯣ ꯏꯕꯦꯝꯃꯒ ꯇꯥꯟꯅꯔꯒ ꯈꯔ ꯄꯨꯊꯣꯔꯛꯑꯣꯅ ꯍꯥꯏꯈꯤ. ꯃꯗꯨꯗ ꯗꯗꯥꯅ, ꯏꯃꯥ ꯑꯩ ꯍꯧꯖꯤꯛ ꯄꯩꯁꯥ ꯊꯣꯛꯄ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯦ. ꯑꯩꯅ ꯂꯩꯁꯤꯁꯨ ꯅꯨꯄꯤ ꯃꯄꯥꯝꯅꯦ. ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯥꯏꯕꯗꯣ ꯐꯔꯛ ꯇꯥꯅꯤ. ꯑꯉꯥꯡꯒꯤ ꯈ꯭ꯔꯣꯁꯀꯤ ꯃꯌꯥꯝꯁꯤꯒ. ꯑꯗꯣ ꯏꯆꯟꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯇꯧꯅꯤꯡꯉꯦ. ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ. ꯏꯅꯥꯎꯒ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯇꯧꯈ꯭ꯔꯣꯅ ꯍꯥꯏꯅ ꯈꯨꯝꯃꯛꯈꯤ. ꯃꯗꯨꯗ ꯑꯩꯅ, ꯀꯩꯅꯣ ꯗꯗꯥꯒꯤ ꯏꯆꯟ ꯅꯠꯇ꯭ꯔꯕꯣ? ꯗꯗꯥꯅ ꯃꯤꯇꯣꯞ ꯇꯧꯅ ꯍꯥꯏꯔꯤꯕꯗꯣ? ꯗꯗꯥꯒ ꯑꯩꯒꯅ ꯏꯆꯟꯁꯦ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯏꯃꯥ ꯕꯕꯥꯅꯁꯨ ꯗꯗꯥꯗ ꯌꯥꯝꯅ ꯁꯥꯎꯈꯤ. ꯕꯕꯥꯅ ꯍꯥꯏ, ꯅꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯐꯥꯎ ꯅꯪ ꯌꯥꯎꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯍꯟꯅꯤꯀꯣ.
haina ningamdana wa kya ma haiki asungna dada do babana nang yumsida amona changpa yaro haina so tanthoki adubu nganjabagi wani babagi thamoidi mase kya kaki kapsu yamna kapki dada so adu masaki aisho yamna di tawninge adubu kari di upai lei pramdo banan thamase kona mo halasane haiki ima ba so yaduna pramdo banan thamki mado dada de khangde asumna yamna wana luhombagi onpo kharadi langsimba hauki aisho apang apang thabak suduna isanupi luhombagi damak telaba matam khara asida pesa tanki imungi miu khudimakna wana pesa tanuna isanupi gi luhombada changda yadaba awatpa khara da warabaso menki haujiti isanupi sho luhongkhre adubo mi khwaidona pesa nungsa yamna paiba natabanina awumposo marang kaina so hapa matingam khide adubo isanupi sho kasu haide imungi leitabase uba matamda adubo ai amadi ima baba ekhoinadi yamna nungaramde migi mangda ai isana ikairamgadabado khaluba matamda asumna chakhobasu loikhre dada so amuhana lakhidre babadi yamna nungaite dada bu palaga aduma kapki phanatina ngangjarabaso mama pa oibasingnade masabu nungsi babana khara ngakibagi dadana yumsida sangtabado babadi yamna nungaramde numito isanupigi thafaba numine aigi babado bibi stok tawduna ekhoibu thasotuna chakre pause dada su hai isanupi su yamna tuna yumda yopsilaki dada su itaimaga ilaska tawduna lahamki dada itaimasu penaba kyana ningsing yamna mathamoi sokna kapki Alex aigi chapriyasu mapubu pupu haina kaukawduna yamna kapki ekoi puna bababu kaukawduna yamna kapki haujiti babagi mathamangamsu pangthokre dada itaimasu imada makhoina tawkiba haina hairo khangdana haikiba mayamdo lala haiduna kaptuna haijiki haujiti yamasida hanagi matagum nungsinana laiminaki imadi baba leitabagi wakhana laiman oduna yamna sunjile imabu itaima dada ai aigi nupi ekhoi puna seba tawduna ingna chingna lei adubo awabagi mathakta awaba ama amu hablaki isanupiga aigi isanupaga do gari accident tawduna aigi isanupa brain sokiduna angawba magumna lenki doctor na bodi tamna tana farabagi asa lei hai aduga aigi isanupiduna oigi khutki khunabu yaudre imadi baba lekhidabagi awaba mara aduda isanupigi pawsa taba matamda hena masa sosilaki ai tafum khangkide thabak supam lafam amata khangkidre adubo ai awabase isona ubiraba male ai isanupado tamna tamna faraki masanupa amaso phangjaduna mama pagi sewa tawduna ingna chingna leikhre dadagi isaso aigi isaso haujiti boarding da thamkhre dada ibani changdana ekhogi farm deso hando ame mata asida aigi babado matu matang leijaramabadi kyada nungaigadaba babana dada amadi itaimagi wakhanda laiman oiduna awaba kya puduna chakre imaso haujiti masase kalle adubo imaso bababo nisingduna kape hausi nakhoina nungsina leiba matamsa masida nangi baba atudanga leijaramabadi haiduna ima aduma nisingduna kape masina hena imagi masase hena sosinaba oi matang asida wari asi miyamda tahanjaba lojare wari asibo pathokjaba matamda soikiba lankiba yawrabasu mayamna ngakpiyo amadi mayamna channel asiba nungsibiduna like share amadi subscribe tawbiyo arobada